Manipur amasung Myanmar gi TAINABA paringda KHUT THOKNABA ki THOUDOK THAWAI na PONTHA PIKHRABA ATHOUBA Yaol LANMEE singda lona Thingkhraba Lalhoulup Kangleipak Communist Party KCP na Yaol gi Ikai Khumnaba Utlakli Party asigi Information and Publicity ki Secretary in Charge H Mangal na THODOK Cherol aman hai THAWAI na PONTHA PIKHRABA ATHOUBA sing adude lona Thingkhraba Lalhoulup RPF ki Second Lieutenant Salam Henthoiba lona Thingkhraba Lalhoulup Koireng Luchingba UNLF ke Captain Chirom cha atopaming Robindro amade lona Thingkhraba Lalhoulup KYKL ki Private Moirangthem Sunil atopaming Athoubani THAWAI na PONTHA PIKHRABA ATHOUBA sing asigi mafamda party asina Yaol ki chapchaba Ikai Khumnaba Utli amade awaba fongdokli Athouba sing asina manung matam chadana laikhidaba ase Yaol ihogi achouba mangjaba amane lup sing gi maikai Atopa luploi singna mahut sinbada waragadaba ahangba ama adumak lehoragani laikhidraba singi lup amate umang manungda thengna horiba kaina chaithengda party asina thamoi shengna saruk yari ngasi thengnariba leibaki chiraba lanfam asida apunba tengolgi pangalna yeknababo mapungphana maithiba pikhiba Athouba sing asigi mutnai draba kathokpage khongchada se fidam ningai liklamni amade tunglam chatki puwari ni hainasu cherolasina makhatana fongdorakli